social media da Kuki kun may thabada NACN IM yawi haibadu aranbani JDF ke gamari amata lainade NACN IM. Behind the Truth Kauba organization amala social media da thadorokpa press statement amakatang yamna maruiba update amakatang tukachage Zomi ga Kuki ga identity manade Zomi Kuki natte direct clarification on Zomi nomenclature and identity. Aduga mathangi update asina Arambai tengul gi PRO Robin mangang khairakpam degi lokacharake lan horokpa matam da yeknaba Kuki na chief minister hanna hat kadabani maitai hatlo haina haikiba sekmai yariban kaujeng leimadagi khairakpam mai paksana apokpa leikidaba ke haispabung singhana haukiba numit nini mamangda numidangda class 10 tuition halakpi nupi macha marida mangaksam melakpa amadi nongmai macha ama puthokuna moi maru amomom kapsilakura haina dhap tawrakpadagi hojik angangsing amadi mamasing adu aki tujungduna leire chak chau thaku yadre maipakna maraibak thiridusu nupi macha amadi aigi hek pokminaba ichegi machani numit maktuta Arambai na koi thibada maipak lotkhre hojik phau phangdri khul apunba lupsingi meeting tawre police na FIR pale ahenba warep kayasu ngasi Launa raklani marak sida paisana yasinaba mi chagat chagat thajilakli tawbirakanu lakliba makhoi yauna nakhong na kut tudekani maipaki imungi mari mata huiroi kharna paisana yasinare hairido pumlan lali angang maridugi maningda ai ama chingjau gum lepli khangjinbiu paisaga sangga pangagi awatpa leiroi maral leiba mithi lugi tawpham thokpa tawjasunu police na su khongjang khara yangsinbiu kuitharingkai irang hen kalakkhini haina Arambai tengolgi PRO Robin mangang khairakpam na phangdokpiri Leipa punba kholaw ge update gi lokacharake JDF na Fubada Kuki sigi manangan sidi phajana pope yamna lowkhiba waref ki mayokta tawning ba tawrakpa laibak thibani iol Kuna asigi miyamgi pokpadagi siba fawbi thoram sing maru oina luhong khongdongba asi yariba makai chawthok khannaba amadi Aikoigi nat ka chana chuna daba thabak thoram amata tosin yansin danaba miyamna lowkhiba waref ki mayokta tawning ba tawrakpa si laibak thibani haina iol gi publicity secretary luwang leimana thadorokpa cherol amana hari cherol aduna makata na hai khunai asigi miyamgi pokpadagi siba fawbi thoram sing maru oina luhong khongdongba asi yariba makai chawthok khannaba amadi aikoigi nat ka chana chuna daba thabak thoram amata tosin yansin danaba iol na chokthaba naidana mamang chahi 2024 dagi hauduna lakli iol na hojik fawbada assembly constituency kunga taretagi miyamgi mifam chamaga humdragi mathakta pangthokre choira asida iol ga miyamga wakal taminabagi campaign asina cover tawba ngamhaudriba mafam singda asukuina leptana chatharakpa public man campaign asibu tasin usinada bu mawongda pangtok tawsinaba yawrakpa asi khwaidagi laibak thibani Chahi lisang sitna print amadi electronic media singi thongda iol na paujel piduna lakliba sida tasin usinadabagi mawongda luhongbagi thoram singda pangtok tawsilakpa si iol na khwaidagi wangba thakta condemn tawi iol gi campaign na mamunta na yosinba ngamdriba mafam singda khunai asigi chawasang yaidong khamdongba singna tawge yauna tawba manba mawongda luhongbagi thoram singda lupa lakhe achangduna fijang khanjinba asi tawbiganu iol na hanjin haiduna lakpa amadi miyamgi kholaw tabidaba si khwaidagi laibak thibani amasung tungda ningam daba laigi wal lakpa yai iol na fijang khanbasing thingba leite somna tagi selka hena changhandanaba mandap mayai bor famfam na chingba khanbada kanana so hainingai leite lairabana ngamba khunai oibana amadi senthoksu leijadaba mina yambana oiba khunai oibana ina kaira khunba kharagi matau tambada lairaba singdi kokta khut hablabani iol na honariba si maham ta hanba yaba matau tambagi chanabi si semdok minnabada masa na yaningna wakhal tana on purakpa duni haibasu thamjari Leiba ki chenbi chongbiriba lupsingi maikai atamnana iol bulana uba yaba thabak thoram amata tawbiganu amadi lup asina chatharakpa makha taba thabak thoram singnasu miyamna sogatpiu hainasu iol gi cherol asina makha tarakli Myanmar da mikhal gi aroiba ran pangthokre lanmina leiba adu control tawgadawri Myanmar da tangkak ahum lakthokna pangthokpa general election gi ngasi aroiba amadi ahum suba round ki bothadana kre tha amachumna pangthorakpa mikhal adu da leiba adu gi military junta amadi makhoi gi michakna anoba lenga amasemna naba parliament da majority oiragani mikhal adu gi matangda critics singna phongdorakpagi matung ina Mikhal adu free and fair oina pangthokpa amata nate leiba adu da military gi power adu lona yaba mawongda onthokna naba design tawba khaktani haiki kumja 2021 da miyamna mikhal pangthoktuna khallaba Aung San Suu Kyi gi lenga adubu inthuraba matung military na lengak chalaiduna lakhiba du miyamda makhoi gi lenga asi mikhal pangthoktuna khalle haiba wafam adu unanaba khaki pangthokpa oigani hairi lanmina sagatpa Union Solidarity and Development Party USDP na ahan round ani pangthokkiba vote adu da makhoi gi candidate singna khwaidagi masing yamna seat mai pakrabani masagi mathakta leiba adu gi
ꯅꯦꯁꯅꯦꯜ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯞꯄꯔ ꯑꯃꯁꯨꯡ ꯂꯋꯔ ꯍꯥꯎꯁ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯃꯤꯂꯤꯇꯔꯤꯒꯤ ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯈꯜ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤꯒꯤ ꯂꯩꯉꯥꯛ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯖꯔꯕꯁꯨ ꯃꯤꯂꯤꯇꯔꯤꯅ ꯆꯂꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯀ꯭ꯔꯤꯇꯤꯛꯁꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯁꯦꯅꯤꯌꯔ ꯖꯦꯅꯔꯦꯜ ꯃꯤꯅꯣꯡ ꯌꯥꯏꯡꯅ ꯑꯅꯧꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯄꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛꯇꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏꯁꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯈꯟꯅꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯂꯦꯁꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯃꯣꯍꯝꯃꯗ ꯍꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯟ ꯅꯦꯁꯟꯁꯀꯤ ꯑꯣꯕꯖꯥꯔꯚꯔ ꯑꯃꯠꯇ ꯃꯤꯈꯜ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯃꯔꯝꯅ ꯃꯤꯈꯜ ꯑꯗꯨ ꯃꯦꯝꯕꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯁꯔꯇꯤꯐꯤꯀꯦꯁꯟ ꯄꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯥ, ꯆꯥꯏꯅꯥ, ꯕꯦꯂꯥꯔꯁ, ꯀꯥꯖꯥꯈꯁꯇꯥꯟ, ꯅꯤꯀꯥꯔꯥꯒꯨꯋꯥ, ꯚꯤꯌꯦꯠꯅꯥꯝ ꯑꯃꯗꯤ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯕꯖꯥꯔꯚꯔꯁꯤꯡ ꯂꯥꯛꯈꯤ ꯍꯥꯟꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕꯤ ꯁꯨ ꯆꯤ ꯍꯧꯖꯤꯛ ꯆꯍꯤ 18 ꯆꯨꯞꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯒꯤ ꯃꯤꯌꯥꯠ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡ ꯃꯁꯥ ꯃꯊꯟꯇ ꯉꯥꯛ ꯁꯦꯟꯖꯅꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯈ꯭ꯔꯦ꯫ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡ ꯃꯁꯥ ꯃꯊꯟꯇ ꯉꯥꯛ ꯁꯦꯟꯖꯅꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯑꯃꯦꯔꯤꯀꯥꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯟꯊꯪ ꯀꯌꯥ ꯊꯥꯗꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯎꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡ ꯃꯁꯥ ꯃꯊꯟꯇ ꯂꯩꯕ ꯉꯥꯛꯆꯅꯕ ꯑꯃꯗꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕ ꯍꯣꯠꯅꯔꯨ ꯍꯥꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯀꯦꯅꯥꯗꯥꯗꯁꯨ ꯇꯦꯔꯤꯐ 100% ꯊꯝꯖꯤꯟꯅꯕ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯅ ꯒ꯭ꯔꯤꯟꯂꯦꯟꯗꯕꯨ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇ꯭ꯔꯝꯞꯅ ꯂꯥꯜꯂꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡꯅꯁꯨ ꯇ꯭ꯔꯝꯞꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯔꯁꯤꯌꯥꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯎꯔꯛꯄꯗꯒꯤ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯅꯥꯇꯣꯅ ꯑꯃꯦꯔꯤꯀꯥꯗ ꯍꯥꯟꯅ ꯊꯝꯂꯝꯕ ꯊꯥꯖꯕ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯄꯤꯔꯛꯈꯤꯕ ꯑꯀꯤ ꯑꯈꯪꯒꯤ ꯄꯥꯎꯈꯨꯝ ꯀꯦꯅꯥꯗꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯥꯔꯛ ꯀꯥꯔꯅꯤꯅ ꯆꯞ ꯆꯥꯅ ꯄꯤꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯦꯅꯥꯗꯥꯗ ꯇꯦꯔꯤꯐ 100% ꯊꯝꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯄꯤꯔꯛꯈꯤꯕ ꯑꯀꯤ ꯑꯈꯪꯒꯤ ꯄꯥꯎꯈꯨꯝ ꯀꯦꯅꯥꯗꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯥꯔꯛ ꯀꯥꯔꯅꯤꯅ ꯆꯞ ꯆꯥꯅ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇ꯭ꯔꯝꯞꯅ ꯄꯤꯔꯛꯈꯤꯕ ꯇꯦꯔꯤꯐꯀꯤ ꯑꯀꯤ ꯑꯈꯪ ꯑꯗꯨꯒꯤ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯀꯦꯅꯥꯗꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯥꯔꯛ ꯀꯥꯔꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯁꯨꯞꯅꯒꯤ ꯀꯦꯅꯥꯗꯥꯗ ꯄꯨꯊꯣꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯣꯏꯅ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯀꯦꯅꯥꯗꯥꯅ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯗ ꯆꯥꯎꯅ ꯀꯥꯏꯊꯔꯛꯄ ꯌꯥꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯨꯞꯅꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯄꯣꯠꯂꯝ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯦꯅꯥꯗꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯥꯔꯛ ꯀꯥꯔꯅꯤꯅ ꯑꯃꯦꯔꯤꯀꯥꯕꯨ ꯅꯥꯊꯩꯔꯝꯂꯒ ꯆꯥꯏꯅꯥꯒ ꯄꯨꯟꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄ ꯊꯧꯑꯣꯡ ꯑꯗꯨꯗ ꯁꯥꯎꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯥꯏꯝ ꯀꯦꯞꯁꯨꯜ ꯐꯣꯔ ꯑꯔꯊ ꯄ꯭ꯂꯥꯅꯦꯠꯁꯤꯒꯤ ꯑꯔꯣꯟꯕꯁꯤꯡ ꯀꯟꯅꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯑꯟꯇꯥꯔꯀꯇꯤꯀꯥꯗ ꯑꯦꯟꯁꯦꯟꯠ ꯑꯥꯏꯁ ꯁꯤꯜ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯑꯅꯧꯕ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯔꯤꯁꯔꯆꯔꯁꯤꯡꯅ ꯌꯨꯔꯣꯄꯤꯌꯟ ꯑꯜꯄꯁꯇꯒꯤ ꯊꯥꯏꯅꯒꯤ ꯑꯥꯏꯁ ꯑꯦꯟꯁꯦꯟꯠ ꯑꯥꯏꯁ ꯂꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯟꯇꯥꯔꯀꯇꯤꯀꯥꯗ ꯑꯈꯟꯅꯕ ꯗꯤꯖꯥꯏꯟꯒꯤ ꯁ꯭ꯅꯣ ꯀꯦꯚ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯈ꯭ꯔꯦ꯫ ꯀꯣꯟꯀꯣꯔꯗꯤꯌꯥ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯇꯣꯉꯥꯟꯕ ꯑꯈꯟꯅꯕ ꯑꯥꯔꯀꯥꯏꯚ ꯑꯁꯤꯅ -52°C ꯗ ꯑꯥꯏꯁ ꯀꯣꯔꯁꯤꯡ ꯐꯤꯚꯝ ꯀꯥꯏꯍꯟꯗꯅ ꯉꯥꯛꯇꯨꯅ ꯊꯝꯒꯅꯤ, ꯃꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯆꯥ ꯀꯌꯥꯒꯤꯗꯃꯛ ꯑꯥꯔꯛꯇꯤꯛ ꯀ꯭ꯂꯥꯏꯃꯦꯠ ꯍꯤꯁꯇ꯭ꯔꯤ ꯁ꯭ꯇꯗꯤ ꯇꯧꯕ ꯌꯥꯍꯟꯒꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯀꯤ ꯒ꯭ꯂꯦꯁꯤꯌꯔꯁꯤꯡ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯆꯥꯡ ꯑꯃꯗ ꯁꯟꯗꯣꯔꯛꯄꯅ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤꯅ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯑꯔꯣꯟꯕꯁꯤꯡ ꯂꯤꯗꯨꯅ ꯊꯝꯅꯕ ꯑꯃꯁꯨꯡ ꯑꯥꯔꯊꯀꯤ ꯀ꯭ꯂꯥꯏꯃꯦꯠ ꯏꯚꯣꯂꯨꯁꯟꯗ ꯀꯥꯟꯅꯔꯕ ꯏꯛꯌꯨꯏꯞꯁꯤꯡ ꯄꯤꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯑꯃꯨꯛ ꯍꯟꯗꯣꯛꯄꯒꯤ ꯑꯣꯏꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯥꯡꯈ꯭ꯔꯒꯗꯕ ꯑꯗꯨ ꯁꯦꯐꯒꯥꯔꯗ ꯇꯧꯕꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤꯗꯃꯛ ꯍꯣꯠꯅꯕ ꯑꯃꯅꯤ ꯍꯥꯏꯅ ꯁ꯭ꯋꯤꯁ ꯀ꯭ꯂꯥꯏꯃꯦꯠ ꯁꯥꯏꯟꯇꯤꯁꯠ ꯑꯃꯁꯨꯡ ꯊꯕꯛ ꯑꯁꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯄꯨꯈꯠꯂꯤꯕ ꯑꯥꯏꯁ ꯃꯦꯃꯣꯔꯤ ꯐꯥꯎꯟꯗꯦꯁꯟꯒꯤ ꯆꯦꯌꯔ ꯊꯣꯃꯥꯁ ꯁ꯭ꯇꯣꯀꯔꯅ ꯍꯥꯏ꯫ ꯑꯆꯧꯕ ꯑꯁꯥꯒꯤ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤ ꯁꯦꯝꯒꯠꯂꯛꯄ ꯆꯍꯤ 10 ꯔꯣꯝ ꯁꯨꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯀꯦꯚ ꯑꯃꯅꯤ, ꯃꯤꯇꯔ 35 ꯁꯥꯡꯏ, ꯃꯤꯇꯔ 5 ꯋꯥꯡꯏ ꯑꯃꯁꯨꯡ ꯄꯥꯛꯏ꯫ ꯐ꯭ꯔꯤꯖꯤꯡ ꯇꯦꯝꯄꯦꯔꯦꯆꯔ ꯂꯩꯕ ꯀꯝꯄꯦꯛ ꯁ꯭ꯅꯣꯗ ꯃꯤꯇꯔ 10 ꯔꯣꯝ ꯂꯨꯅ ꯇꯧꯊꯕꯅꯤ꯫ ꯑꯥꯏꯁ ꯀꯣꯔ ꯁꯦꯡꯆꯨꯔꯤ ꯑꯁꯤ ꯅ꯭ꯌꯨꯇ꯭ꯔꯦꯂꯤꯇꯤ ꯑꯣꯏꯍꯟꯅꯕ ꯑꯃꯁꯨꯡ ꯁꯥꯏꯟꯇꯤꯁꯠ ꯄꯨꯝꯅꯃꯛꯇ ꯆꯪꯕ ꯌꯥꯍꯟꯅꯕ ꯒ꯭ꯂꯣꯕꯦꯜ ꯇ꯭ꯔꯤꯇꯤ ꯑꯃꯒꯤ ꯃꯈꯥꯗ ꯑꯟꯇꯥꯔꯀꯇꯤꯀꯥꯗ ꯐ꯭ꯔꯦꯟꯆ-ꯏꯇꯥꯂꯤꯌꯟ ꯔꯤꯁꯔꯆ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯂꯩ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯂꯩꯕ ꯂꯩꯐꯝ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯇꯔꯐꯦꯔꯦꯟꯁ ꯊꯤꯡꯅꯕ ꯑꯃꯁꯨꯡ ꯑꯥꯏꯁ ꯀꯣꯔꯁꯤꯡ ꯑꯗꯨ ꯁꯥꯏꯟꯇꯤꯐꯤꯛ ꯃꯦꯔꯤꯠ ꯈꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯐꯪꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯐꯥꯎꯟꯗꯦꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯦꯅꯤ ꯀꯦꯊꯔꯥꯏꯟ ꯑꯣꯍꯜꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯁ ꯀꯣꯔꯁꯤꯡ ꯑꯁꯤꯅ ꯁꯥꯡꯂꯕ ꯇꯨꯡꯒꯤ ꯃꯇꯝꯗꯁꯨ ꯍ꯭ꯌꯨꯃꯦꯅꯤꯇꯤꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯍꯟꯅꯕ ꯒꯕꯔꯅꯤꯡ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯂꯤꯡꯈꯠꯄ ꯃꯔꯨꯑꯣꯏ꯫ ꯄꯥꯟꯗꯝ ꯑꯗꯨꯗꯤ ꯑꯥꯏꯁ ꯀꯣꯔꯁꯤꯡꯒꯤ ꯑꯔꯣꯟꯕꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯉꯝꯂꯛꯀꯗꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯐꯕꯗ ꯊꯥꯗꯒꯗꯕ ꯇꯨꯡꯒꯤ ꯁꯥꯏꯟꯇꯤꯁꯠ ꯃꯤꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯃꯁꯤꯒꯤ ꯀꯥꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯕꯅꯤ꯫ ꯇꯣꯔꯕꯥꯟ ꯄꯔꯤꯡꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1,000 ꯂꯥꯞꯄ ꯀꯣꯟꯀꯣꯔꯗꯤꯌꯥꯗ ꯐ꯭ꯔꯤꯖꯤꯡ ꯀꯟꯗꯤꯁꯟꯁꯤꯡꯗ ꯃꯣꯟꯠ ꯕ꯭ꯂꯥꯡꯛ ꯑꯃꯁꯨꯡ ꯒ꯭ꯔꯥꯟꯗ ꯀꯝꯕꯥꯏꯟꯗꯒꯤ ꯀꯣꯔ ꯁꯦꯝꯄꯜꯁꯤꯡ ꯌꯥꯎꯕ ꯑꯔꯣꯏꯕ ꯕꯣꯛꯁꯁꯤꯡ ꯑꯗꯨ ꯑꯥꯏꯁꯤ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯊꯝꯈꯤꯕꯒ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯕ꯭ꯂꯨ ꯔꯤꯀꯦꯕꯟ ꯑꯃ ꯀꯛꯈꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯀꯦꯗꯁꯤꯡꯗ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯑꯥꯔꯀꯥꯏꯚ ꯑꯗꯨꯗ ꯑꯦꯟꯗꯁ
ꯍꯤꯃꯥꯂꯌꯁ ꯑꯃꯁꯨꯡ ꯁꯦꯞꯇꯦꯝꯕꯔꯗ ꯃꯤꯇꯔ 105ꯒꯤ ꯀꯣꯔ ꯑꯃ ꯂꯧꯕ ꯑꯗꯨ AFPꯅ ꯌꯦꯡꯈꯤꯕ ꯇꯥꯖꯤꯀꯤꯁꯇꯥꯟ ꯑꯂꯄꯥꯏꯟ ꯔꯤꯖꯟꯁꯤꯡꯗꯒꯤ ꯒ꯭ꯂꯦꯁꯤꯌꯦꯜ ꯑꯥꯏꯁ ꯍꯥꯞꯆꯤꯟꯅꯕꯒꯤ ꯈꯜꯂꯤ꯫ ꯒ꯭ꯂꯦꯁꯤꯌꯔꯁꯤꯡꯗꯒꯤ ꯂꯧꯕ ꯑꯥꯏꯁ ꯀꯣꯔꯁꯤꯡꯗ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯑꯔꯣꯟꯕꯁꯤꯡ ꯌꯥꯎꯔꯤ ꯃꯗꯨꯅ ꯊꯥꯏꯅꯒꯤ ꯋꯦꯗꯔ ꯀꯟꯗꯤꯁꯟꯁꯤꯡ ꯄꯤ꯫ ꯂꯥꯛꯂꯤꯕ ꯗꯤꯀꯦꯗꯁꯤꯡꯗ ꯒ꯭ꯂꯦꯁꯤꯌꯔ ꯂꯤꯁꯤꯡ ꯀꯌꯥ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯥꯡꯖꯧꯅꯅ ꯋꯥꯐꯝꯁꯤꯡ ꯂꯩꯕꯒ ꯂꯣꯏꯅꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒꯤ ꯃꯔꯝꯗꯒꯤ ꯃꯁꯤꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤ ꯊꯨꯅ ꯃꯥꯡꯁꯤꯜꯂꯛꯂꯤ꯫ ꯑꯥꯏꯁ ꯀꯣꯔꯁꯤꯡꯒꯤ ꯑꯔꯣꯟꯕꯁꯤꯡ ꯈꯪꯕ ꯉꯝꯂꯒꯗꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯥꯏꯁ ꯀꯣꯔꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯍꯧꯅꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯃꯇꯝꯒꯤ ꯃꯥꯡꯊꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯍꯦꯔꯤꯇꯦꯖ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯥꯡꯈꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯃꯁꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯍꯧꯅꯕ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯃꯥꯌꯣꯛꯇ ꯂꯝꯖꯦꯜ ꯑꯃ ꯇꯥꯟꯅꯔꯤ ꯍꯥꯏꯅ ꯅꯦꯆꯔꯦꯜ ꯑꯥꯔꯀꯥꯏꯚꯁ ꯑꯁꯤ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯍꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯊꯨꯕ ꯑꯗꯨ ꯎꯠꯂꯗꯨꯅ ꯑꯥꯏꯁ ꯃꯦꯃꯣꯔꯤ ꯐꯥꯎꯟꯗꯦꯁꯟꯒꯤ ꯚꯥꯏꯁ ꯆꯦꯌꯔ ꯑꯃꯁꯨꯡ ꯏꯇꯥꯂꯤꯌꯟ ꯀ꯭ꯂꯥꯏꯃꯦꯠ ꯁꯥꯏꯟꯇꯤꯁꯠ ꯀꯥꯔꯂꯣ ꯕꯥꯔꯕꯥꯟꯇꯦꯅ ꯋꯥꯔꯅꯤꯡ ꯇꯧꯔꯤ꯫